ngasi phongkiba tungan ba numidang wairam phongkiba se phongsingdigi maroibi ipausing myamna thamjagi ahanbada pannam pauksi digi khongasaraga Chief Minister Birena Gowad Kaithel Store Sangakre State sida national amadi organic farming yokhatpaga loidana pawning thawgali Chief Minister ngasi Gowagi Mapusada Kaithel Store branch ama Chief Minister N Birena video conferencing gi kuthang Chief Minister Secretariat Sangakre Kaithel Store si Pan Cooperation Punegi Initiative Makada Hangdokpa Manipur gi exclusive store mani masigi Kaithel Store Sangabi gi thoramadu mari leidana Chief Minister na Pan Cooperation gi Initiative Innovations Effort amadi hardworking singa dugi dama cooperation sibu thagat pa phongdokhibaga loidana kumja English nganiga kunga mathoida pone da ahan boina store ma hangdokhraba matung ngasi gawad ani suba Kaithel Store hangdokpa duda nungai basu phongdokhi organic products hena pamnabigi satnabi ama malem pumada lakliba sigi matangda palladuna magna phongdokibada Haidibi store si Manipur Organic Mission Agency Momana saugatpa store ama oiba maramna Manipur lenga ki Moma gi makhada phangliba potlamsing asi organic product ngaktani haiba mayamna khangan mathautai masina customer hena pungning jingsinma ngamgani hainasu pawusna makhatana phongdokhi atopa pawmanamo tera pambi ama phawa thakhidriba fit ama sangba lambi semkhidriba AAP na Manipurda Kerjuwal gi lenga klakani haibisidi Mangna mangra tan magumbani tombi Manipur tera pambi ama phawa thakhidriba miyamna ising khujo ama phawa pithakidriba fit ama sangba lambi phawa semdriba Aam Adami Party AAP na Arvind Kejriwal gilenga klakani haibisidi mangna mangra tan magumbani haina Manipur Democratic Alliance ki conveners oiriba Sivasena Balasaheb Manipur Pradesh ki President Moirangthim Tombina phongdokre Imphal gi Babupara leba Sivasena Balasaheb Manipur Pradesh ko office da pangthukiba pawgi mipam amada Moirangthim Tombina makhatan hai ngarang pangthukiba mipam amana kupna khanaraba tungda ya school AAP gi office am hanglaga center amadi state laidiba BJP gi lenga asi senja thumja na thale Mairoi sing thabak piba ngamdre loinana Manipur AAP gi lenga ama miyamna khudol tawrabadi lairaba sing awaba ko hanba thabak phangdabana sing thabak pigani haribasi nokningi Manipur AAP na ngasi phawda tera pambi ama phawba thakidri kanaguma amatada ising khujo ama phawba pikidri loinana fit ama sangba lambi ama phawba semkidri Mamangi lengang na tawramdaba kaya BJP na lusingba MP Modi gi lengang na tangkak naina paikhale haki Delhi amadi Punjab da Kejriwal gi lengak leire adubu maangna rule tawriba mafamsing aduda mafia gi mawongda nupi angang da rape sa thabna singba thabak tawduna leiri loinana masa matumda Sivasena ani haina leijaba amasu mafia kangbu osigi geng khutpuna hatokre haiba leba sigi miyamna khangi aduga Manipur da AAP gi lenga mathamsi haibasidi miyambu laknabani Masigi matangda ayamna kana ngangningde loinana han AAP gi president oiramba Maniha resign tawkrabani resign tawba adugi makhata badu umaki khutta leiraki AAP gumba amukta su saphongdriba ngarangkhak Manipur office hanglaga lamdamasida corruption leitaba state oihengani thabak phangdabana hasing thabak pigani kaina panghaida haiba mina tawnai haiduna pangtawdo tawribasi aikhoina khajiktang kupni yengsinsi natrabadi Manipur salak sarani loinana miyamna su asiguma political party asida pangyawda yauksinbiduna basu appeal torakli Makhasa tarak poina kanglai paki maira news ta geto papawmana Chief Ministers Sagol Kangjei Championship November taragani pani gi hauduna pangthoklagani All Manipur Polo Association sinduna ahan Minister Sagol Kangjei Championship pangthokadori Championship asi tha sigi taragani pani gi hauraga kunga tere phawba kangla manungda leiba Kangjei bungda pangthokani pangthokadori Sagol Kangjei Championship asigi matangna phongdokladuna Chief Minister N Beren hai state asigi puari ge Sagol narapa Sagol Kangjei para Kangjei si aikhoina yokhatuna thamba mathoktai masina malem state asibu masak takpada natana Sagol Kangjei masana si lamda masina malem da khudol tamkhibani haibasu hena khangnaba ngamlagani haidi amarumda lamda masiga asengma Sagol sing yokhatuna ningthina thamba tangai phadi maduna Sagol loibiru singa ningthina madi niyam sumna Sagol loibiu laingang su Manipur gi Sagol kanana bathabak paikhatli haiki amarumda handak ahan boina pangthokadoriba Minister Sagol Kangjei Championship asida miyamna mapung fana sagot pibaga loinana suksoi soidana miyeng tabiyu haina su Minister na appeal torakli makhasa tarak poina to papawmana
पुलिस पर्सनल सिंह एटेक साथदुना फुरंबगीदमकता सब इंस्पेक्टर अमा यावना मियोय अहुम फगटखरे चुरचांपुर पुलिस स्टेशन ड्यूटी ताबा पुलिस पर्सनल सिंह एटेक साथदुना तमथिना फुरमी हाबिगी मराल चुरचांपुर पुलिस मणिपुर पुलिस की असिस्टेंट सब इंस्पेक्टर अमा यावना मियोय अहुम फगटखरे हारि फगलबा मियोय अहुम अदुदी एएसआई थांजा सोन गुइते माका लोइनरकप के खमसुलियन चैकुनगा मपन अपोप के सोमकिम दोरकास रोड न्यू लमका अमसुम चुरचांपुर की बुंगमोल जोरा बेंगदगी एन बुंगसुमुंग चैकुंथ्रागा मंगा अपोप लेखिद्रबा एन गिनलंगनि हारि पाउसिना हौखिबा नवेम्बर 13 की अहिंगदा चुरचांपुर पुलिस की कांस्टेबल बुंगसुमुंगना ड्यूटी तादुन लेखि मतमदु चुरचांपुर पुलिस की ममांगदा अहोब मखोल खरा ताखि खुदक्ता कांस्टेबल बुंगसुमुंगा लोइनना पुलिस स्टेशन अदुगी गेट चंगसिनदुना यंगसिनखि मतमदुदा गिनसुलम कांस्टेबल नंबर 19014333 असी ज्ञान मांगदुना लंबी नकल तादुना लेरम थेनखि मखाताना थौदोक्तोप मनाक नकना कांस्टेबल नेंगसन मुंगना चुरचांपुर पुलिस की रिजर्व लाइन दा लेबा एएसआई थांजा सोन गुइते असि माका लोइनना मियोय अनि सिविल ड्रेस दा लेरमखि मतमदुदा बुंगसन मुंगना थौदो अदुगी मतांगना हंगलुबा मतम एएसआई थांजा सोन गुइतेना मखाताना फजदबा वहैगा लोइनना कांस्टेबल नेंगसन मुंग अमसु माका लोइनरकपसिंगदा खुद थारक्तुना कांस्टेबल नेंगसन मुंगदगी खुलाई मुनब होनखि अदुबु कांस्टेबल मांखन सुवान असु अपनंखि अमरोमदा ज्ञान मांगदुना तादुना लेरम कांस्टेबल गिनसुलियन मफमदुदगी लौखतुना हॉस्पिटल लेकनना मपुखि तुंगना थौदो अदुगा मरी लेदना पुलिस एएसआई थांजा सोन गुइते अमसु माका लोइनरकप मियोयनी दुगी मथक्ता केस अमा लौखतपगा लोइनना मखोय अहुमबु हौखिबा नवेम्बर 15 फगतखि लोइनना मखोय अहुम चीफ जुडिशियल मजिस्ट्रेट चुरचांपुर पुथोकलबा मतुंगदा नवेम्बर 19 फाव पुलिस कस्टडी रिमांड लौक्तगी हाइरि अमरोमदा एएसआई थांजसन गुइतेगी मथक्ता डिपार्टमेंटल एक्शन लौखतपसु हौरे हेनस पुलिस तगी फंगबा पाउसना मखातारी लोइसलकपो ओइना तो पावमनमो उमंगी मोंगसोंगदा लोत्तुना थमलंबा ब्राउन शुगर केजी 1.884 सिंघाट पुलिस ना फंगबा ngamle सिंघाट पुलिस स्टेशन कोनबा ललसा विलेज एरिया दा लेबु उमंगी सरुक ड्रग ललोनबा खरा चथोक चसिन तौरे हाबिगी पाव फंगमदिगी सिंघाट पुलिस स्टेशन की इंस्पेक्टर थांगपु तोन सिंह ऑफिसर इंचार्ज एसआई चिंजा श्याम अमदी एएसआई पाउलन खुबना लुजिंगबा पुलिस टीम अमना मफम मदुदा थीबु हुंबगी थबक चथबदा उमंगी मोंगसोंग अमदा लोत्तुना थमलंबा ब्राउन शुगर कोनना मियोय अमा फारे लोइदना मियोय अमना नंथोक्तुना सेनख्रेसु हाइदि हौजिक ओइनदि म्याम पाउ सिसु मतांग से लुसिनजरगे अमसुम म्याम पुन्ना अनौबा अपडेट ngamiनसि हानिसु चैनल सिगी मेकेदिगी म्याम गी फमना थमजरदु मतम मतम गोयबा मरुइबा इपाउक्सिंग म्याम दे लेप लेतना अपडेट पिजरगे म्याम पुन्ना अनौबा अपडेट ngamiनसि हौजिक ओइनदि म्याम पतांग से लुसिनजरगे थैंक यू